Forest Department ki ayaba yaudana Reserve Forest ki lamda semkeba German Road amadi Tiger Road makhatana semgat sagat pada National Green Tribunal Eastern John Bands Kolkata NGT na ating mathamlakiba adugi mayokta Kuki Alliance for Nampi Awakening Movement kanamna US Embassy amasung United Nations ki tongan-tongan ba body singda ayiba cherol thadna wakat kre haina Ukrol Times na report tawri NGT na ating bathamjin kiba adugi mayokta kanamna US Embassy amasung United Nations ki tongan-tongan ba body singda thakiba wakat cherol adu ko tawraduna Ukrol Times ki report asina hai ring road oina sisinagada lambi ani asigi semgat sagat pasing NGT na tingzin kiba sina irang na sokhalaba Kuki zo furupta aduki mati khudung chadaba mayok na hale lambi ani asi irang na sokhalaba Kuki zo furup ki lifeline oina semgat kibani amaromda NGT na ating mathamlakiba ase environment ke mityeng danate environmental regulation gi mingda apikpa furup singda atamna na chathaba thawung ni asigumba apikpa furup singda chathaba thawung sing ase United States na kupna yingshin biyo haiba wafam kanamna US Embassy da thakiba cherol aduda palli haina report asina makhatari panbeya badi Churachandpur Kangpokpi Noni amasung Ukrul District ki sarukta semgatliba German Road amadi Tiger Road ase lambi kakpa amadi sembaloire Kuki zo singi interesta lambi ase black topping to biyo haina World Kuki zo Intellectual Council na Ministry of Road Transport and Highways ta che thakiba amagi mayokta Kokomina National Green Tribunal da petition ama land katpadagi athingba ase thamlakhibani